Radha Govinda Seva Samiti Wangjing Wangkhei Amadi Iskon Bhakta Parivar Manipur Anina Punna SINDUNA ngasi Wangjing Wangkhei da LEIBA SHREE Radha Govinda Mandira GEETA JAYANTI ki THOURAM PANGTHOKHRE ngasi ki THOURAM aduda Govinda ji Pancharatan Sankirtan gi incha SREE Siza Guru Mayum Goramani Sarma retired teacher Paunam Nimai Amadi Iskon gi secretary Bana Mali Das na mathang sitna chief guest president amasung guest of honor sing oina saruk yaki thormasi pangthokpagi matangda Radha Govinda Seva Samiti Wangjing Wangkhei gi sebaroi Guru Mayum Bisorjit Sharma na haikibada poinu gi 13 nipan ba ekadasi asi khongchat ekadasi kawi nimit asida gita asi Bhagavan Sri Krishna na Arjun da takpi khiba nimit aduni haina akhang ahi singna takpirami maramaduna gita jayanti gi thormasi nimit asida pangthokpani haiki Iskon gi Bhakta Singh Amadi Thobal amasung Kakching district ki Bhakta Singha loinana pangthokiba gita jayanti asina maram oiraga Leibak asigi tangdu leita daba santi leiba ngamdaba amadi lengak sasan leiba ngamdaba sibusu ngasigi gita jayanti asina chanbiduna santi leiba ingtappa purakpa oirasanu thoramasi pangthokpani haina phongdoki लेना गीता पूरी थोड़ा बसे महाभारत गीता जयंती के मई लेना गीता पूरी थोड़ा बसे पाठक जबने अदो मसी पाठक जबसे गीता जयंती सही खुदिंगी लोय कनोडा पुनु की तरह का मतलब पाने का बसी से मोचे का बसी का हारिबे का बसी से गीता से भगवान श्री कृष्ण ना अदुनता की जीवन में लगे में आजना अखंड ऐसिनता की अदुना सुमय गीता जयंती थोड़ा बसे पाठक जबने अपना कोना इसको बच्चे से कसम नजर आ रहेगा बेटा ऐसी का कोई थोबाल डिस्ट्रिक्ट के ना कोई कच्ची लगी थोबाल डिस्ट्रिक्ट के ना थोबाल लगी भक्त विष्णु सिंह या उठे कोई ना सुमय गीता जयंती की थोड़ा बसे पाठक बने मशीन मरम हो रहेगा कोई ना लेबा से की तंगु लेता दबा शांति लेबा हम दबा उनवा से कोई गीता चीज रचना से बाबा में चलना उन मत थमोला शांति लेबा इंतपा दगे भवकल करना अदु लेबा की शांति लेबा लेता बस भगवान की कृपा दगे शांति लेबा बाबा की पालन में लेना